Arambai Tengolgi fighting commander Asem Kananbu CBI na fakraba matung aranbu wafum kaya sandorakpa maral kaya sizilakpa si yaning de haina maira paibi singilu chingbi amasu oiribi kanan gya pokpi Asem ongbi ibetombi na fongdorakli yairipok laimanai da leiba Asem kanan gi mayumda ngasi bahaki apokpi ga SKTV ga khanana unaba amada kanan gya pokpi ibetombi na makata na hai kanan asi tha sigi taret ki numidang pung nipanom tabada rims ki haizin phamdagi fakibani अदुगा CBI ना थादोरकपा चेरोलदना तांग निपान गे अयुक पुंग निपान दा एयरपोर्ट तगी फाबनी हाइना लान मिनम्बा असिना ताकपदी अचुम्बा असेंगबा अमत तौद्रे ताकपनी ngarang MLA sing na governor ga unaruba adudasu AT oina fabanate atopa case ka mari leinana fabani hairakpada karimata hairamdana thoklaklaga miyam gi ihaubu maning hannaba mawongda paudam lakpa angakpani CBI na थादोरकपा चेरोलदा AT ga mari leina buafam ngakta yauriba adu MLA sing na ubidrabra haina su hanglakli Ivedombina makata na hai arambai tengolgi ihau namthanaba miyamna haurakpa ihau namthanaba yanaba yumfam yaudaba maral kaya season ba yanaba hairakpa wafamda aikhoigi MLA sing na tumina thoklaklaga aranbu wafambu miyamda paudam lakpa si yamna pende mahakna maral leramlabadi ichabu maralgi matungina cherak fangbada mama amo oina pendaba leite haike Tang taret ki numitang pung Nepalom tabada rims ki crossing dagi phagi bane aduga hujingna moi mo press no tholopa dagi kari moi gi che cham si haku matam na tang Nepal gi ayu pung Nepal da airport dagi phabane na sumana sidagi hauraga minam ba haudana ji isa sida atopa case mayam ama pansan biraga AT oina phaba nate amagi atopa case ki phaba ne haidana ngarang MLA mayam ama governor da changuraga hantorapada MLA kharana miyam gi maning hanana ba paudam biraki akoi ikutsina irei pak iramdang nga uro haidana akoi na thadokhi ba MLA jina magi macha masu natra ba kanan che manipuri macha nata bara kanan maitai macha nata bara aina hangningi wahang che akoi na vote pi dan thagali ba MLA singna adugumba wa ngangak pa che ai thamoi pende AT da yaudana AT ki lusing noidana magi oijaba kaya thadokdana mahak masamak nongmaina panna awapam da tadra lekhi haibase matam dugi MLA sing adagi matam dugi leiba ngakpa sing kuki MLA tara duna lepi badu mana lepa ngamdaba isabu maran piba yana ba waina noi isasi masiraga isasi madjenda chahi supa lekraga leipak che karam nungai ga tageba aina khullo na dana hajari abu thado no hona ba ihauda AT gi mateng pangiduna hauna amadi lingjen che handana ba khoi punamak hona minaraga irei pak iramdam kanminasi